ꯊꯝꯖꯔꯤ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯕꯨ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯃꯁꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯕꯤआꯔꯑꯣ ꯑꯅꯤ ꯌꯦꯠꯅꯔꯒ ꯂꯩꯕꯅ ꯈꯣꯡꯁꯥꯡꯗꯒꯤ ꯇꯃꯦꯡꯂꯣꯡ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯇꯥꯕ ꯀꯤꯂꯣꯃꯤꯇꯔ 90 ꯁꯥꯡꯕ ꯂꯝꯕꯤ ꯁꯦꯝꯗꯕꯗꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯋꯥꯅꯔꯦ ꯀꯤꯗꯅꯤꯗ ꯂꯩꯕ ꯅꯨꯡ ꯊꯨꯒꯥꯏꯅꯕ ꯔꯤꯝꯁꯀꯤ ISWL ꯃꯦꯁꯤꯟ ꯌꯥꯗꯕꯗꯒꯤ ꯑꯅꯥꯕꯁꯤꯡ ꯋꯥꯅꯔꯦ ꯑꯃꯗꯤ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯃꯨꯁꯨꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯔꯥꯡꯊꯦꯝ ꯗꯦꯕꯤꯠꯄꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯝꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯃꯄꯨꯡ ꯄꯥꯎ ꯄꯤꯖꯔꯤ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯕꯤआꯔꯑꯣ ꯑꯅꯤ ꯌꯦꯠꯅꯔꯒ ꯂꯩꯕꯅ ꯈꯣꯡꯁꯥꯡꯗꯒꯤ ꯇꯃꯦꯡꯂꯣꯡ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯇꯥꯕ ꯀꯤꯂꯣꯃꯤꯇꯔ 90 ꯁꯥꯡꯕ ꯂꯝꯕꯤ ꯁꯦꯝꯗꯕꯗꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯋꯥꯅꯔꯦ ꯀꯩꯐꯨꯟꯗꯥꯏꯗꯒꯤ ꯇꯧꯁꯦꯝ ꯇꯥꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯀꯥ ꯍꯦꯟꯅ ꯐꯠꯇ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝ ꯑꯃ तमेंगलोंग प्रजासिंगी लाइफलाइन ओरिबा किलोमीटर 90 सांगबा खोंगसांगदगी तमेंगलोंग डिस्ट्रिक्ट हेडक्वार्टर ताबा लंबी चटपदा पुंग अमरोम चंगबदु हौजी हौजी पुंग अनि मखाइरोम चंगले ISTV न्यूज न मफम अदुदा हक्तेंगना चतुना येंगलुबदा किलोमीटर 90 सिगी मनुंगदा मीटर चामरोम फाना फजना चटपा याबा लंबी मतेक अमा फावबो यावदे हाइबे याय लंबी मेयाइदा पुखरी मचा मचागुम कोम कया लेरी लोइनना कोइलासु उदबा मफम कया उरी हौजिक निंथम थागी मतम असिदा फिरम असि यौना सोक्लबा असिनदी कालेन थागी मतमददी करी ओइगिने हाइबसी अचोबो हंग अमा खुंजासिंगदा फाउनरी सोक लिसिंगनि सुपना निपानदा बिआरओना लंबी असि सेमलगा टिपटॉपता थमलंबदगी वर्क्स डिपार्टमेंट पाइनि हाइबदगी चेतनरगा लेरकपनि हाइना तमेंगलोंग डिस्ट्रिक्ट के DC RS गोलमैना फोंदोखि बिआरओनासु मखोइदा थबक सिनदि हाइदुना लेबदगी मेंटेनेंस अमत तौदना ngasi फावबो लाकपदगी सांगलबा लंबी असि फिबम फतना लेबनि तमेंगलोंग प्रजासिंगदि लंबी असि सेमननाबा बिआरओदा सिनबो पामली अदुबु PMGSY गी बालोक लंखाइदगी खोंगसांग ताब लंबी असि चिंकक्तुना लंबी सेमबा लोइसिलकले मसिगी शॉर्टकट लंबी असिसु मियामदा कानगनि हाइकि बिआरओना थबक तौरमगा ब्लैक टॉक करी तौरगा दुम थमनबनि अदा मोइगी पीरियड तो लोइरे हन मोइ थादोखिबा मोइना PWD कोइ स्टेट PWD सिदा मो इंट्रस्ट तौर मो सखिबा अदु मतुंदा प्रजासिना पब्लिक ना डिमांड तौबदगी अदुदि फरे हन मोइबो बिआरओ बो अमु पाहलो हना गवर्नमेंट सु यारगा मकोइदा पीबनि अदु हजिक फावगिसी मकोइना टेकन ओवर तौबसि लेत्रि अदुदिगिनी अदुना हजिक लंबी सी PWD नसु मनपुर PWD नसु बिआरओ गिनी हैना लेरे अदिगी बिआरओ नसु एकोइ टेकन ओवर तौदे हैना दुम लेरे को अदु तौदिगी मसिगी मेंटेनेंस कनाना यंगसिनगदबनो हेवी प्रॉब्लम से दुम फेस तौदुम लेनी जेलारोंग यूथ फ्रंट की इंफॉर्मेशन सेक्रेटरी जॉय पानमई अमदी चेयरमैन कखांगाई गांगमईना डिस्ट्रिक्ट असिदा मई इसिंग अमदी लंबी थोंग फतबना कारबार तौबदसु खुंजासिंगदा चावना खुदोंग चादब मायोकनरी डिस्ट्रिक्ट हेडक्वार्टर ताब लंबी असिदा गाड़ी अमनी खक्ता चेनबना अवाब मायोकनरी किलोमीटर 90 सांगबा लंबी असि सेंबिननबा अमदी बिआरओना पाहेननबा यूनियन मिनिस्ट्री दा चे थाखरे मणिपुर सरकार दा कयारकन खंगलबसु इनिशिएटिव लौबिदि हाइना पेनबा फोंदोकी नाकलमरोमदा जेलारोंग यूथ फ्रंट असम मणिपुर नागालैंड की जनरल सेक्रेटरी ओरिबा डेविड कामैना खोंगसांगदगी डिस्ट्रिक्ट हेडक्वार्टर ताबा लंबी की फिल्म असिदगी हेना सोकपा कैफुंदाइदगी तौसेम ताबा सांगलब किलोमीटर असिसु अमने लंबी असि मीना चटकदबा लंबी नत्रे हाइबा वफम फोंदोकी वर्क्स डिपार्टमेंट ngasi फावबा मियंग संगबिदबसि मिनिस्टर मतिक चादबननी चीफ मिनिस्टर ओक्रम इबोबिना सिंगी प्रजा सिंगी अवाबसि खंबिदुना अतोब मतमदा हाइरिबा लंबी सिंग असि सेंबिननबा मियंग चंगबियो हाइकी लोइनना तमेंगलोंगदा वर्क्स डिपार्टमेंट ऑफिस असि थंबगी कानबसु करिसु लेत्रे हाइबा वफम थंकी तमेंगलोंगा खोंगसांगी लंबी से होसे जे मियामनसु खंगरिबदुनी बुजा कोइसु लागा फाब्रा फातब्रा कोइना इसानसु विटनेस लेरेको जेटा गवर्नमेंट ना सिसु खरा थौसादबल लेरे हैना कोइजे खरा पेनबल ले वेदा PWD तो पीगेरा BRTF ना पीगेरा को कदो तौरोबा लंबी दुदी यात्रेबा रांखोंग तो तमेंगलोंग की से होजे न्यू कटिंग की तो अदुसो अलाइनमेंट दो खरा यात्री दो रीसर्वे तौबदो ISTV पाउगदमक एम रंजन अमदी नौरेबम फिलिप्स तमेंगलोंग किडनीदा लेबा नुंग थुगाइनबा रिम्स की ISWL मेशिन यादबदगी अनाबसिंग वानरे तंगाई फदना किडनीदा अनाब लेबा कयादी मपालमदा लायंग चटनरे हाइरी हिरमसकी मतंगदा पाउदम अमा एम्स की ठाकता ओंखनबा यामना कन्ना होनरी हारिबा रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स की यूरोलॉजी डिपार्टमेंट लेबा एक्स्ट्रा कोफोरियल शॉक वेव लिथोस्ट्रिप्सी ESW मेशिन सी यादरे हारी ISTV न्यूज न फंगबा पाउगी मतुंगिना हारिबा मेशिन सी था मरिगी ममांगदगी यारक्तबनी मेशिन सिना वेब की मतेंगना किडनीदा लेबा नुंग थुगाइदुना लौथोकदबनी हारी मेशिन सिना किडनीदा लेबा नुंग थुगाइबा मतमदा अनाबा अमदा लुपा लिसिंग 10 चार्ज लवी हारी
Sangsata tha amada anaba nimfurom nung tugaiduna lawthokpagi thabak machine asina sathai hari tha amada lupa lakh mari lakh lamba adu tha mari hena machine asi yadabana maramoiduna lupa lakh tara tarukrom mangle hari rims ki income mangan batanatana anaba kya rims ta layang naba lairamba amadi nauna layang ba lakadaba kya adu machine yadabana maramoiduna ningba kainare tangai fadana kidney dagi nung lawthoktabe yadaba anaba kya cell sangna mapalam da layang ba chatpa yawnare hari Amarom ISTV News na phangba paugi matungina machine asigi yadriba saruk sing asi semba matamda lupa lakh tara romdi changani hari masibu semnanaba mari lenaba company dagi red quotation fawba lowba laire hari Hanagi Director Professor Secretary ki matamdagi yaraktaba machine asi hauzik Director in charge oriba Dr. Arun Kumar na semjinnaba thabak yamna kanna paikhatli haina ISTV News na phangba pawabana hari Kidney da nung laiduna awaba kya khangliba anaba singna rims ki machine asi yarakpa ngaiduna masa layeng naba sem saduna leinari ISTV News ki damak cameraman Jiban Konson galoina na paudam jariba Sunil Kumar ISTV News Imphal Mangarag pangthopang amdana lakraba Manipuri University Students Union gi Mikhal ngasi pangthokibada sarangthem Devina President Farm gi oina mai pakre ngasi pangthokiba mushu gi Mikhal adu santi oina loisinki voter lising hum chani na vote thadana kibada President Farm da sarangthem Devina vote masing lising amaga chamanga yankhani toy fangki mahaki lambati langzagen haukibna chamriga ani khak phangki Devina Lamzagan Haukiptagi vote lising mo chamanga yankai henki General Secretary gi firm gi oina Ras Kumar Pritam Kumar na vote masing lising mo chamanga kunthanipan fangduna mahaki lamba manghekam ki gwendagi puna vote masing lising mo chamaga kun hendra mai pakhi Finance Secretary gi oina Samroy Lapom Nevedas ko Sarmana vote masing lising mo chamanga kunthamanga fangduna mahaki lamba Apollo TS tagi lising mo chamaga taranipan hendra mai pakhi Sports Secretary amadi Cultural Secretary gi oina Ngangom Vidyapati Devi amadi Salam Kennedy lamba yautuna mai pakre Executive Post ahum Class Representative tarahumdoi khananaba vote thadana ki Mikhalasiga mari leinana Returning Officer Professor N. Joy Kumar na phongdokibada Democratic Body ama oina Mikhalasida mai paklabasingna authority ga tanaduna thabak tawminaba mathau tai haiki akhoi democratic body amada akhoi yanadaba kya lebi ai aduga akhoi apam kya thunadaba ai adugo akhoi se within the framework of the university framework gi mungdul leibani na masigi framework asida yanaba punama asi tawbinaba darkar oi authority na so chhatra singi feeling khangba darkar oi chhatra sing na so akhoi aduga chhatra sing na so authority gi magi problem sing khangmin ba tangai khadaba lain khali aduna akhoi students ki leadership oi ba students ki body hai base akhoi democratic institution asidi tungdu oi rakado ba future gi olakado ba naiba asigi lusing ba sing thorok na bagi adumba platform amani na lawe Manipur gi manungda muga amadi iri fazana puthokpada maming leiriba jiribam gi Agriculture Office ki muga amadi iri thamfam fazana leitabadagi office room da oina muga amadi iri thamfam grenes oina seasonary office asina mai pangna thabakaya paikhatuna miyoi kya thabak piduna imung manung hingnana bagi lambi piribani adubo housing oiriba office asigi infrastructure asina miyam ningba kaingai oiri jiribam gi oina muga amadi iri puthokpa miyoi chahum gi mathakta leiri Agriculture Office asigi hana lam ekar tarahum doi lerambani adubu sports complex amadi PHED na lausin kibadagi housing ekar ahum khara hena leiri muga mahum sing farmer sing dagi lupa ama makhaida lei aduga irina kg da lupa marifu da lawi housing muga mahum lising mapanlom grenes tawduna thamli iri gi oina kilo chahumga Yankairom lady grenes ki kudong chaba leitabadagi muga amadi iri ani puna thamli muga putholiba moirangtem Hari Kumar na muga amadi iri thampham leitabadagi kudong chadaba thengnariba asi mari lenabo authority na miyeng changbiu housing leiriba mamal asi center na revise tawre hariba lupa chatreta oina lobiu hari muga amthung siri farmer ma oina hujigone muga si puraga office ta submit tawre aduga moi haju ji greens nen laiba khogi muga thamam si mafam si yamna khogi modernize oitre yamna mong mai tata di masi kitang nuai jadi amarom da Agriculture Office asida thabak toriba di sanjina greens ki rek amadi atei khusukulai sing Director Office ta leire adubu lobugi khudong chaba leitabana lawdabani athuba matamda lawna bohanaragani housing fawbada lawmi singi paisa pithok tabaleite haiki Mahum makha thamsi akoigi rek nu akoigi
टेक्निकल की अखोगी ग्रेनेज इक्विपमेंट लेतबदगी तौबनी अदुम डायरेक्टरेट ऑफिस दा अखोगी रेक नुंग लोइन लेरे अखोई सिदगी लौरुनबगी खुदोंग साबदु लेतदना तौबनी सिसु याम थुब मतमदा अखोई लौनब तौरनी अदुगा अखोगी मुगागी ओइनदी हुजी हुजु पोकी हंदक सहीगी 2014 की ओइना अखोगी 15000 गुंबा अखोई फंगसक्रे हुजी हुजी ग्रेनेज तौरिबसिगी से अखोई 9000 खरा हेना तौजरी पृथ्वी मफम पुनमक्ता मियोय क्याना अकोइबगी फिबम ngakuna thamnanaba thaba kaya paikhatpa haukhrabasu ngasi paliba sarkar asina thausadaba amadi miyamgi kholau tadabadagi thawal turelgi ising noma nomagi mosinba henjilapani turel mosilakpa asida andro kendrogi prajasinga mari leinade haina andro kendrogi MLA Shyam Kumar nang asi mahake quarter da pangtopa paumisinga unabada phongdokre thawal turel mosilakliba asigi maruoiba maramdi senapati district ke Kamong Saichang amasung Songthel Ukrul district ke Laufong amasung Nongdamgi mafamsingda putholiba lengoi angang basembadagi thohalakani hiramasiga mari leinana andro kendrogi mihut sinduna Mahut Sinduna Mahangna Chief Minister, Deputy Chief Minister amadi Forest Minister da kayara khana haijakre ngasi fawba yengsinbi dabadagi fibamasi oirakibani matam khara lerabadi Thawal Beres fawba kaitharapa yabagi akiba lei haiki Andro Kendra da lengoi pepe basing amata leite hairiba Cycle Kendra Funya Kendra Senapati District Ukun District ani jagati pektharaga hai famasi ohelakpani Andro Kendra ki praja singna Mausa Kankainaba, Amadi Prazai Manga, Simbalate, Madam Kudimata, and Kendri Prazasina, Mausa, Lamne Pidamba, Mahon Kudimata, Brigadier Pazukuna, Senor like. Manipur cooperative chakwana bahona bagi saruga ma oina pangthoka dariba cooperative week biampuna saruya minasi haina district cooperative officer Imphal West widening tembaranga si lamfelda leba office asida ISTV news ka unabada fondroli English machama pansubna mari dagi cooperative ki iho si India da laki bagaloina na Manipur da su yorokibani housing fawba registered body desing taruk chatruka marifu mari leide handloom sector natana ataidi ka hena chawkhotpa ngamji fondokhe Cooperative society ko demok chawkalan bang ngamdrabaso Manipur ki sarkar amasung central government ani na kan tana dana within cooperative society sing at the handloom sector da hena basis p dana yanan bo in marketing incentive piri adana cooperative society ka link khalerga Manipur da leriba nipi angang sing so na mongkhang driba mayam sing asi koina mogi central lambi leina ba society ke alin kalaga cooperative society se shakolan ba habisi koi kudumki pandamni habisini State Cabinet na Becon like season abagi akangaba niyom sem kraba matungda chingnaningai oiba mongda Becon like hablamba gari ama photo kap luba paumi detain tawbaga loinana namduna photo adu kakthana baki helagle hairi tawdo singa sinungtil pong ahumlom tabada kaisampa lairembi manakta Maruti Suzuki amuba ama Becon like hapa ubadagi huyan lampawi paumi mutum Ramesh Chandra na photo kap ke gari manatagi miyo ama thoraklaga gari asi Ministry of Home Affairs ki Internal Security Advisor Dr. Manoranjan Kuman Chakauba amagini kapkiba photo adu muthanaba khangalaki kapkiba photo muthatpa yaroi haiba wahaudagi ningai singdanaratuna Dr. Manoranjan Masana su ayaba lawdana karigi photo namlibano namkiba photo muthanaba hairaki haina Ramesh Chandra na phungdorali Sir, I just want to tell you, well, about how we I see the little was Mactia, can talk to try and get us my papa. How was I? Might can talk, I just money to get of Germany. Tomatoes how was my lady have joined 100 days. The higher Mara, the idea and I have a lot of photocopy now. I didn't know Tomzida the security around to live Latte. Can see a term number for it. Only Pierce give you a must lay have seen a man of hunger. Dr. G.S. Moirangthemgi Aranba Asuba Kaya Namaram Oidaga Rimski Surgery Department ki MS degree certificate MCI na di recognized Tawagaloina na Dr. G.S. Moirangthem GI Amadi General Surgery ki Head of Department Amasung Professor Oiba Yadre Haina Vision Foundation Manipur na Thatropa Cherol Amana Kangalali Amaram da Professor G.S. Moirangthemgi Cherol Amana MCI ki Kangbu Amana Rimski Department of General Surgery da Physical Verification Tawkibagi Assessment Report Adugi Matang da Professor C.S.
Arun Kumarna Marik Chumba report ama tha asigi tarukta thakibga loinana recognition gi damak khan nabinaba hajakre Mahapu General Surgery da Associate Professor Oiramde haibasisu aranbani English and Subna amagi June tarutagi English and Subna taruki January kuntramathoi fauba Surgery da Associate Professor Oirami wafam asida MCI da director na singdokrabani hairi Pawgi marathana temba break amata break ki matungda taram okchari Hakchangi fibam da asobe level school tamliba mahiri sina mapungfana mahitamba fangnaba mathautaba polam sing pinaba disability children with special needs ki medical assessment game amangasi Irilgung school da pangthokre district program manager Imphal East Janam Bobby Chana mama mapa oibe sina angang singbu puthok piduna hakchang da kari asobe lebagi check tawiu angang sing masak khangdok laba matungda darkar oiba polam lemna pigani haiki inclusive education ni makada angang sing si common platform to purok na bagini ana tungan ba mo gi sai wat pa ha ga limit ku wat pa na ta ko wat pa ku dong sat pa dong sa da ma madu kona sidagi magi HN appliances piraga madu common platform da lakna bagi madu do pa Yellow missing amatoina thabak shubagi henabi thamlasi haiba pandam amagi makada All Manipur Manpower Upliftment Center koba thabak shunana bakangbu ama sembaga loinana ngasidagi thabak haukre center asigi president Bimol Chandrana makoina kaitel family bisingi pot hondok honjin tawbaga loinana makoina pangba yaba mateng pangna bagi pandamda center asi thorakpani haike Kaitengi imagine na koida simi video haiba siyo mala kogi maram na koina market attendant na koina mutonjora ga simi thadin jabani simi jinjina koina sanang na doise kogi pot thang ba pot changba marketingi imagine sebani sanang na doise Manipur da leba kogi thau khumsita ba laira su haiba mi lakre asi Manipur government na loi mak thau pi su ojita ba poni amuk na mi kha kha koi set economic lines tawjara ga koina pija basida Manipur government na su mateng pangbiu lebak nyam su mateng pangbiu haiba se ayang na ISTV Lokon the Sports University Sabayaroi Haina ISTV Lokol Land Owners Association Asinduna Kaisampa Larimbi Community Hall da wakan bipam chathakre Lawfam manghalaga Sports University sana na bokhonaba miyamna yapangamloi lokol asida jahicha kyadagi sora Koijam Langtabar Kuno ISTV Kuno amasung Laichung Minokul mga asi khundatuna miyoi lising ahum henbana leiriba mafamni miyamgi wakat asiga mari leinana chief minister amadi mari leinaba authority singda memorandum kaya pisinduna mafam chaba yengduna sabina ba haijakrabasu ngasi fawba Manipur sarkar na tasinadana tumina leiri association gi joint secretary MD Nazamuddin ngasi wakar mifam asida yawriba civil society singa kusamnaduna sports university asi ISTV nataba atopa Manipur gi manungda sahanana ba prime minister da iba jerol thaduna khangana ba warep lawre haiki mafam asi yum higol kya tariba yum samri hena leiriba miyoi lising ahung mathata leiriba amadi low ekar samri yang khayasi sab sana koi low uriba masama sagi pata paijaduna low uriba mafamni masigi sida hariba sport university asi sabagi mahutta atopa Manipur gi manungda low leitaba yum tadaba mafam chaba yengaga akoina tungi putsida kana gadoba adum mai yengaga khangai kya ga tanaraga khanaraga saminasi Pipang na Inglising Chamapan Humbudra Mapan gi November 12 lisang sina pangtutuna laliba athobising iningsing numit nga si Loop asigi General Headquarter amasung 1st Battalion da pangtokre thorom asi Inglising Chamapan Humbudra nipan November 12 da Kamungi Lemrok amadi Inglising Chamapan Madfu nipan gi November 12 da Kabo Wakching Sugar Mill da thokiba thodusing iningsing duna pangtopani haidi Bidyarani mihat ka mari leina na sem kiba JC da mihat pa chapchaba phangpham thopa cherak piu haina wangbal khonang khongda ngasi suwa ka bifam chathakre Kuki Revolutionary Army gi Commander in Chief Oidamba ke Hangsing gi Ningsing Nung ama Sada Hills ki manung chana leiba lubasigi gamnong kemta hangdokre Thoram asida KNO gi Defense Secretary TS Hauke KRA gi Home Secretary Jeremy Khongsai Chairman David Hangsing Kuki in P Manipur Sada Hills Cycle Block amadi Kuki gi Civil Society Organization gi Hilsing Kuki Students Organization Headquarter gi Thomi Singh Susarwiya ke Lekhidraba Commander in Chief ki mafam da Luki Cadre sina gun salute piduna ikai khumna bo utki Lekhidraba Hangsing gi apopida kudopo piduna ikai khumna bo utki KRA gi Home Secretary Jeremy
Khongsaina Commander in Chief na Taromba Tabak Torom Singh Nauhona na Ningsing Bagalwin na Miyam na Tarom Asita Mapungfa na Yaw Wala Pagidamag Tagat pa Fundoki. Ngasi numit si Zat kraba 2007 da ngasi numit da ma Delhi da si bani ma siba numit da party na member stone erecto bi bani ngasi program da yaubiri ba VIP singni media singni praja mayam sida organization na nungai ba pungdok sari Kanglay Park Students Association KSA na Jenims Blood Bank ka kusamladuna KSA gi mapo kumon ga marilena na idan tawbugi taromama ngasi Jenims da pangtokre KSA gi volunteer chama henba na idan tawnaki KSA gi President TS Premananda na fundoki bada ngasi KSA gi chahi mapan suba mapo kumon tarom ga marilena na idan tawriba asina miyoy kaya gi punsida kana bakada di soydana piba ngamgani fundoki Pada sina awana tabu matam haibidi anawa ana itu matam da mama naidaba ikarasi koi lariba function di sing mai lena ana itu sing da mutta mating khara da bisu koi tamang naba haiduna donar chama heduna koi si sau yaduna obla donation ki mase patu sau Ngasinung tulpong amaga mini kuntrarom chapamatam da Tamenglonggi Khongzarol da Bolero ama Lokada Tasinbedagi Maduda Tonglapa Myo Homsoli Anigi Fibam Lubadagi Makatana Laying Nabay Infal da Purakre Haidi United Forum of Bank Union na ngasi lebak sinbat tungna chathakiba khongjangda Manipur State Committee nasu ngasi bank ki thabak thorom sing punglet depki khongjang asida public sector bank nationalized bank cooperative bank rural bank amasung private sector bank sing na saruk yaki Moregi Howland Faida Smart City Sanana Balam Ekar Lesing Ahom Sarkar na Loksina na Batawriba Sigi Matangda Tadaw Students Association na Sarkar da Mamang da Thamki Bawafam Sing Thabak to Ontok Trabadi Khongjang Jangsingani Haina ngasi Manipur Press Club ta Pangtok pa Pawmisinga Unabada Association gi Mioy Sing na Phongdokre Association gi Thaupuba Kayana Saru Yakiba Pawmisinga Unaba da President Lamlin Lunna Hai kibada makoina khangan kiba wafam sing ngasi fawba sarkar asina tumina lesili tribal praja kayana makoigi lamngak chunabagi chapsaba haklai makoigi wafam sing khangalak trabadi November gi tang 19 dagi highway ban yauna khongjang chasingani haiki whether all guidelines and rules of the acquisition laws have been complied with. Thadu student associations due consultation with the all tribal communities, and we have taken resolutions, do hereby announce that we serve an ultimatum to the state government, and if the state government does not meet our demand before 18 November this month, we are compelled to impose 48 hours generous strike. Manipur government na langthabaldagi hongna semgadoriba ring road asina langjing ching maningda chahi kaya khundaduna leriba miyamda puba thangba ngamloidaba polum ama piragani lambigi nagyet anida chap manana lamlobiu haina JSC against the construction of ring road langjing iroi semba CRPF road na sinduna langjing da pangthokiba miyamgi mi phamamana puning chingsingkre ring road sembada ayatpa karisu leite CRPF ki maikai romda lamlousindana yumnak hongfu humbudra rom tariba khullomda meter kuntra Lausina na bahona riba si yabang amloy meter kuntra lausila badi yung kay amata layra roy tabung koki area dana nagyata chap manana lam lausilaga miyam layna riba mapam kaya da puna lam laugani habasi government na miyoy bagi minyong si yang laga handok piu JSC gi mihut thaudam bocha na miyam gi khudong cha da ba si yang laga chief minister works minister amadi local MLA na pungning changbiu maduna trabadi civil society organization singaloina na akan bakhong jang sasilagani phongdoki Lambida pagtukoy mo si nakal ama kagtata pagtukbiganu kasi nakal ani magtukoy na pagtukbiyo nakal ama kagtata pagtukpo talaga di ako'y likay ako'y kunal tadon lay riba zagi zaga singa si loy mukso ko naman mo iraga ako'y zaga sa lay fang daba ako'y zaga oidore para madon yaraga di ako'y nakal ani mo tigi loksan biraga lambi si pagtukbiyo ngasi pung tarama thoga meni kuntrarom chapamatanda moregi Holland faida sakang daba singna mapan suba Assam Rifles ki kangbu amada IED pokai handuna landakre hari thaudo du da so pandit yaukide moredagi phongba pauda Assam Rifles ki kangbu aduna T Minau da leiba F company gi poster chalingai da remote control sizina aduna IED adu pokai lakibani hari
Handak tarasuba phase ki PMGSY gi Kakching Kendra da yauriba thabak sing kanagumba contractor amatana piriba schedule rate gi tana thabak loba yaroi haina Kakching Ithai Committee amasung Joint Non-Government Voluntary Organization na khangalali amarom da hauzik lorok pantha Europa asida Kakching gi lambi singda charuk paisinduna mai thadokpada opal wapal sohan ba madi khong fumjiliba si tawbiganu charu sing lobukta honjin biu haidi pawimrathana temba break amamu break matungda mukana taram nokchari Sarva Siksha Abhiyan gi Makada State Mission Authority Imphal East na sinduna numit mangani gi oiba children with special needs singi residential camp ama kongbada leba maite mek high school da chathari inclusive education gi state coordinator wahengbam Jayarani na ISTV news ta phongdorokpada camp asi angang singda makoi mathau taba adu khangdoktuna training pibani masina makoi gi puning thogat pagaloina na mimang thoanduna atai angang singa amatani haiba utpani haiki अखोगी differently abled or special need or angang singse yari makai mingonda depend tawduna matomda daily living skills se tawjaraga karam haina hingani mingonda yari makai depend kamaina karam haina tawholoi habigi pandam da chathajabani Saijang Development Committee na ngarang ayu pung taruk tagi Imphal Ukhru Lamida matam kaktana chatharaliba ban komthokpa leite hari ngasi committee gi mihut singa MLA KH Biren MLA RK Anand MLA N Biren amasung MLA K Ranjit unaduna wari sakhi Chief Minister ga punna unaduna yanaba ama puraknaba honabada Chief Minister gi achinba leibadagi ngasi unaba phangkhidre ngasi khongjang sogapa singna gari taramathoirom amangata thon krahadi jeraga sida chathariba matam kaktaba Imphal Ukhru Lambi ban asi handok pinaba tangkhul nagalong na apil tawri ban asina miyamda maruina tangkhul community da sathina akaiba pire silent amasung Saijang khul anigi lamgi chayanaba asi khananana duna loishinba yanana bagi honabiu government asu isu asida lumna lawde haira yaningdaba phongdoli Disabled singi mathakta chatharaliba crime sing ladiba sarkar asina pikiba thajaba thabakta onthopa ngamjre sarkar asina hanthana yengde habisi thabakno ulle haina state platform of disabled people's organization gi wangangroi P Surchandra na phongdokre Manipur Press Club ta pangthopa pawgi mifam amada mahana makha taraduna mima nadrabi nupi macha kaya lepa leitana nupi oibigi ikai khumnaba manghan bibagi thodok leptana thorakli laibak thibadi sarkar asina mima nadraba sing ngak senbagi sengani haibagi thajaba pirakrabasu haujik fawba ngakpiba ngamjre haiki Mamangda sarkarna makhatana disabled sing the chathaba crime tahularoi makhoi matik chaba secure oina bai khoin honarani haigraga ngasibawa asiguma secure oina ba kaiguma makhalam ta paikhatpa khoina thengnajade disabled sing da chathagiba crime masida chenaba makhai atuba matamda khoi sarkar gi side tegi matik chaba hen haksinba charak ekhoina pihanjaningi Thaubal Chawyama High Secondary gi Mahiroi Bidyarani hathibagi case khudakta charge set thangatuna cherak pinaba All Manipur Government High Secondary Lecturers Welfare Association dabi tauri MSU District Committee Jiribamna Sinduna Nomogi Oiba Khananena ba amadi lebak ningba sering changdam nabagi thorom ngamangasi Jiribam High Secondary School da pangtokre taromasi da District Committee gi President Y Sanjit Jimpal gi Advisor B Sarar Kumar Sharma JDO gi Mutum Hemanta Jimpal gi President S Memasu Saruyaki India da tilaba matung da Manipur gi Khunailon amasung Setmilon da pirakpa Chaiteng haiba asida akhang haisina magi oiba mot pinaki lebak ningba da yumfam oiba sering changdam nabada class 5 to 7 fawba amadi class 10 mathaki kanglop ani thongna pangthoke Commerce and Industries ki makhada Human Resource Institute Chingdong Lekai branch office na sinduna Chayol taruk chathagadaba food processing gi training Jiribam gi Chingdong Lekai da haukre hautopagi thoromda Jiribam Government Higher Secondary School gi Principal L Ranjit Kumar Human Resource Development Institute ki Secretary KSS Biren Susarya ki training asida jirigi tonga mafamdagi miyoi kuntra romna saruk yari Linking Heart Hanaming Thonduna Brahma Kumaris Manipur na sinduna GM Hall da conference ama pangthokre conference aduda Works Minister K. Ratan Kumar RIMS ki Secretary Department ke Professor Dr. R.K. Lenin Brahma Kumari ki National Coordinator Shipping and Aviation Wing Raj Yogini Mirana chungba musing saruyaki Taronga Mari Lenana Raj Yogini Mirana Brahma Kumari karigi damakta lingkat khibage amadi Malemda Santi Purangnaba Sansthan asina kari thabak paikhalibage haibagi matangda wangangki
Bisnupur Police Commando na UNLF ki sympathizer ama moidangpo khunlagi fare Police Department ki PRO ki Gerald amana faraba miyo adudi yengkhom nabachandra jahi yankai mathoi moidangpo awang lakai dagini hari atopa thawdo amada Bisnupur District Commando na Hekruism khuldagi UNLF ki miyo amasu fagat ki faraba miyo adudi Assam sara jahi nifuga mathoi Hekruism maning lakai dagini KCP ki miyo amasu Bisnupur Commando amasung taruk shuba Assam Rifles ki kangbu amana Saran Konjen area dagi fare faraba miyo adudi Lambam Lamfel J Kuntragamadi Saran Konjen Mamang Lakai Dagini Amarom da Thawai Police Commando na Pripaki Miyo Ama Tenta Lamkai Dagi Fari Faraba Miyo Adidi Thokchom Okendro Jahi Yankai Ganipan Wangjing Hitupopi Awang Lakai Dagini Mangwadagi Lupa Lak Amagi Senfam Sufangle Hairi Kadana Maya Kabanisagi Mayukta Street Corner Meeting Amadi Poster Campaign Bisnupur District ki Mafum Kyada Jathari Lamdam Asidagi Nisa Marufang na Mutat Kiduna Masama Wufaba Kunai Ama Ohendana Jakwalaba Malem Gilam Jelda Yawangam Nabagi Pandam da Taromasi Leptana Pautopani Haidi Hauzik Sanabagi Pau Ngasigi Sanabagi Pau da Home away basis ki sana kiba semi final da football club Jalan Sada Hills ahanba semi final mai patuna final chambagi khudong chaba chawna fangkre All Manipur Football Association asiduna home away basis da team tare na saru yaduna chathariba taramapan suba winners cup ta ngasi 11 Star Sporting Union akampat ki home ground oina khumallapa ki artificial turf da sana kiba semi final match da football club Jalan Sada Hills na 11 Star Sporting Union akampat po goal ani sinoda matiba peki FC Jalan Sada Hills ki mai papagi goal ani adu helun na ani shuba half ki humfuga humdoi suba amadi marifu mapan suba minita chankibani match asida FC Jalan ki Minlan goalkeeper Damkhum Red Mong amadi 11 Star akampat ki A Hemanta KS Sankar goalkeeper S Jitenda referee na yellow card amamam book tawki team ani na sanagadaba mathangi semi final match FC Jalan Sada Hills ki home ground Thomas ground Kampopi da tha asigi tang taramari da sanagani Amarom da Winners Cup asigi atopa semi final match amada Lamfa Hiroki home ground oina Hirok High Secondary ground da Young Physics Unit alambung makonga sanakibada team animang na goal amamam chanadun draw chatkre Lamfa Hiroki goal adu M Margina ani suba half ki yang kai suba minute chanki Young Physics Unit alambung makongi goal aduna M Kabiras na ani suba half ki marifutare suba minute chanki bani match sida Young Physics Unit alambung makongi Y Henba K Suras Lamfa Hiroki Enanaw da referee na yellow card amamam book tawki Lamfa Hiroki M Bobocha da referee na red card book tawki tha asigi tang taramari da Young Physics Unit lalabung makongi home ground da oina Kumalampa ki artificial turf da mathangi semi final match hanagani All Manipur Football Association asinuna tha asigi tang tara taretagi kuntaruk shuba Junior Boys Inter-District Football Tournament pangtolagani ahouba numit ki ahanba ground da Imphal East District Football Association amadi District Football Association Thaubalga sanagani anisuba ground da District Sports Association Kakching amadi District Sports Association Bisnupurga sanagani Manipur ki nupi ki international boxer Laisam Sarita ki mathakta Aibana athingba thamliba asigi mathakta hena kanba dandi amaga amuk piraba yabagi thazaba leire hari wafam asi Amateur International Boxing Association ki president CK Guna agency kharaga akhana na unabada fondokre hari Sarita na tawkhiba apology adu Aibana lawdabaga loina na mangonda piriba dandi asi lifetime ban oiraba yai haina thazanari Imphal West District Football Association asinuna pangtokhiba taramanga suba S Birendra Singha Memorial Super Division Football League Kumatoi suba L Sangita Devi Memorial First Division Football League Mari suba Kangjam Karnajit Singha Memorial Second Division Football League amadi kunmari suba Third Division Football League ki prize distribution YWC ground malom da pangtolagani Tharoma sida MLA RK Anand YWC malom ki president K Ranjit malom tuliyama lai pakhangba Seba Committee ki President W. Ibomcha amadi Imphal West District Football Association ki President S. Sanatomana Tharomapu oigani. Youth Affairs and Sports Department Joint Director oiramba amadi Athletic ki Sagnairaba Coach oiramba Maisnam Pahari na manung matam chatana tha asigi tang tarukta lekhidabada
Coaches Association of Youth Affairs and Sports Manipur na atuba mifam pangtotuna minute ani tumina leptuna awaba fongdokre. Sports Authority of India Special Area Games Kumalampak Imphal na tongan ba masana taragi sanaroi sing logadori jahi tara nithoi degi tara nipan fawbugi manung da leiba sanaroi sing na center asida tha asigi tara humdoi degi kun fawbugi manung da center asida laktuna akupa marol khanglabe yagani haidi United Sengmaina Yumbu Football Club Lamsangbu Maitiba Piduna Nipan Suba State Level Junior Open Football Tournament ki semi-final changkre Lamsang Football Club Khudaiban Lampang na Sinduna Club asiki ground da team tara mangana saruyaduna chathariba Nipan Suba State Level Junior Open Football Tournament ki ngasi sanakiba ahanba sa match da Marisuba aroiba quarter final match da United Sengmaina Yumbu Football Club Langsangbu goal amasinoda maitiba piduna semi-final changkibani United Sengmai ki mai papagi goal adu bipina anisuba half ke hombudra suba minute chanke match asida United Sengmai ki tomba amadi Football Club Lamsangi Lanjang Maida referee na yellow card book tauke hayang ahanba semi-final match ta Tauthong United amadi Langol View ga sanagani tharamasida Atom Common Primary School ki headmaster Ira Zendro BJP Lamsang Mahila Mandol ki president M Bhagavati Leima amadi SGS Lamdeng Khunau ki proprietor S Dhanavir na tharamapusing oigani Mitei Marup Thopurel Seram Joy Kumar na lekhidabda lub asina awaba fongdokre Mitei Sanglan Thambal Khongda pangthokiba awaba fongbagi mifam amada minute ani tumina leptura mapugi khuyada ingna chikna leinaba thongni jakhi ngasige bainga sagi pau pizari ICAR lamfel patagi fangba pawgi matungina ngasige khwaidagi saba asi degree Celsius kumapan dasmik mangani khwaidagi ingbana degree Celsius 13 dasmik anini nungsita yawba ising minugi chang ayukta chada marifumathoi nuthildana chada yangkai manga nongjugi changna millimeter sunyani Lislapudamaro bepamukana pizari Works Department amadi BRO ani yenaraga laibana khongsangdagi Tamenglong headquarter taba kilometer nifuram sangbalambi semdabadagi prajasing wanare Kidney lebanung thugainaba rims ki ESWL machine yadabadagi anabasing wanare amadi jahi manga gi matungda musugi mikal pangthokre sarangthem debitbu president famgi oina mai pakre ngasi ISTV ni pijaba paw matan sinjari ming tabrim sumbo mukana khumjari